Khangdabasingna Ilidas 12 station na bom langsinduna pokai hankre Moirang police station gi manung chana laiba Moirang municipal council gi thana laikai Moirang da laiba Bharat petroleum gi oil pump Ilidas 12 station da gari machada lakpa masak khangdaba Meeoi anina ngasi numidang chawrangna pung 9 ga minute rom tarakpada bom ma langsinduna pokai hankre Meeoi ani adu Moirang bazar maikai rom dagi gari macha tongduna laklaga makha laikai pangna chatkibada bom adu state highway gi main road chagi langsilambani bom bokai ki ba aduda diesel oil hanfam oil pump asigi pump number 1 gi matching gi saru khara amasung concrete foundation khara akai dui thokhi hari mafam aduda lairamba Lidas 12 station gi Meeoi singna phongdorak pagi matung ina makoida kanagumba amata dagi aki akhang amadi sel gi demand na chingba amata lakhiba leite hari ama nongmai lalonba ama fare ngasi numidang police control room na thadorok pacherol ama dangarang security force na uyum pok maning laikai degi chandam Ravi Chandra LIC bomcha kontra kobar PFPL gi cadre ama kurai ahongai degi mobile phone ama kona na fare haidi amarom dangarang police na Kamjong district ki pungpun khuldagi hungo Dixon Elias Ason nifu ko bodrak lalonba Meeoi ama kairang makha laikai land number 3 degi fare haidi Laingak sem na bohonari basi center gi ingit fangbadagi ni case ibomcha hauji laingak sem na bohonari basi center gi ingit ama fangbadagi ni masida kanagumba yaikai thugaiba pamba singna yet papiraklabadi India government na soidana thengna ki gani haina thajai haina BJP gi spokesperson case ibomcha na pauche si da phongdorakli pauche si ga phone gi kuthangda hojik oriba politics ki matang da wari sanabada MLA ibomcha na makha chana high state asida center gi maikai digi ihan hanba khongthang oina tangdu leita ba ingtappa hanjilakna bahona duna lagli Choirak sida kanagumba organization gi luchingba singna traga party gi luchingba khara na tangdu leita ba ingtappa si thugaina bahona rakpada aikoina kaidaunungda sawgalloidabani state asida ingtappa purangna bahona bada aikoi puna hona minasi magna hailamda masida tangdu leita ba hanjilaktri ba makai wagadawribasi micham miyamni maram aduna miyamna su tangdu leita ba honariba asida sawgatuna irang asi chawthokhidana ba nakal animakta honasi Yaikai Nungaiba Tauroisi tangdu leitaba hanjilaba khaktada matam sangna lanjena duna awa chaitheng mayokna duna lairiba IDP singi waroisin puraktuna buffer zone gi wafam asi mathanta mangjakhigani maram aduna lamdam asida tangdu leitaba hanjilakpa asida amaga sawgona duna punna thengna minasi nakaldagi Yaikai Nungaiba pirakpasing ekoi amato oina leptuna thengna minasi hojik state asida popular government ama sembagi matangda Kuki MLA sing yawba yaroi hana tongan ba Kuki jolup singi maikai dagi akanba wafam thamnibasigi matangda wahang hangbagi paukhum piraduna BJP gi spokesperson asina hai center na state asida yengliba miyeng asi aduki matik kupthana yengi aikoina kari tawribagi kari tawraga fagani haibase adumak monitor tawduna leiri lamdam asigi leiriba miyam asigi yaifanabagi damak haurakpadagi hauna khanduna laktaba natte tangdu leitaba ingtappa hanjilakpa haibase center gi ahanba khongthangni mamang chehida Myanmar huntalan mina micham chamaga kuntra gi mathakta hatkhi mamang chehida Myanmar gi Kachin state Myanmar huntalan mina chathaba tongan balanda singda micham chamaga kuntra hena hatkhi haina Kachin Human Rights Watch KHRW na phongdorakre KHRW gi chahi gi report adong arang phongkhibada huntalan mina Kachin state ki tongan mafam singda air strike yauna artillery saling kaya kapsinuna micham chamaga kuntra hena hatkibani report asigi matung ina hokiba chahida Kachin state Myanmar huntalan migi landa da micham taraga humdoi sikhi amasung chamaga taraga taret na tamthina aso apanang hanki hairi report asina makha tardun hai hokiba chahida Kachin state huntalan mina yamdrabada air strike manga chathaduna micham sing paktangna aso apanang hanki Myanmar huntalan migi air strike ta Bamo township ta labor refugee camp amada tamthina landa chathaduna Meeoi kuntra gi mathakta hatki Huntalan mina refugee camp aduda leiriba miyamna numidangda tumna himna ringaida tamthiraba landa adu chathakibani kiningai oiraba landa aduda angang yauna Meeoi kayagi hakchang sing adu thengnaki thaudo asi kawba ngamloidaba kiningai oiraba thaudok amani haina Bamo township ta hangliba relief camp ta changjafam lauduna leiriba Meeoi amana phongdoraki Huntalan migi kiningai oiraba landa asibu civil society organization kayana yaningdaba phongdok pasu laikhrabani Nigeria da khulai paibasingna kuntra ka taret hatkre Nigeria gi Niger haina khangnaba state amada khulai paibasingna khungang aduda leiba micham kuntra ka taret rom tamthina nongmaina Kaptuna Hatkhre hairi report asigi matungina Nigeria hariba leba asi Africa gi khwaidagi mising yamna leiba amani maram aduna leiba asigi manungda thohaningdaba thaudo wathok kaya adumak thokduna laklabasu ngasi fawa mapung fana control tawba ngamdana lakhibani haina su phongdorakli minute kun khak sajel tawbana dementia gi risks hanthali study Chayol amagi manungda numit ini minute kun khak hakchang sajel tawba matamda dementia gi risks hanthali haina nauna thijinbadagi khangba ngamle Texas A&M University of School Public Health ki Center for Community Health and Aging gi researcher singna thijinbada wafam ase khanglakibani hakchang sajel tawbana Meeoi bagi masa mau fana lehenbada mateng pangli haiba pumna magna khangnaraba wafam ni adubu chayol amagi manungda numit nini dang oirabasu minute
ꯀꯨꯟꯈꯛ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯔꯛꯏ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯤꯃꯦꯟꯁꯤꯌꯥ ꯑꯃꯁꯨꯡ ꯑꯜꯖꯥꯏꯃꯔꯁ ꯗꯤꯖꯤꯁ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯔꯛꯏ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯛꯏ ꯑꯜꯖꯥꯏꯃꯔ ꯗꯤꯖꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯗꯦꯃꯦꯟꯁꯤꯌꯥꯒꯤ ꯊꯥꯛ ꯌꯧꯔꯛꯄꯗꯒꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯂꯛꯇꯦ ꯅꯧꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯇꯗꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯨꯝꯖꯥ 2012ꯇꯒꯤ 2020 ꯐꯥꯎꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ 8,900ꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯃꯁꯥꯒꯤ ꯆꯍꯤ 50 ꯍꯦꯜꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯁ꯭ꯇꯗꯤꯗ ꯁꯔꯨꯛ ꯌꯥꯕ ꯃꯤꯑꯣꯏ 9 ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯖꯥꯏꯃꯔ ꯗꯤꯖꯤꯁ ꯅꯠꯇ꯭ꯔꯒ ꯗꯦꯃꯦꯟꯁꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯕꯛ ꯀꯌꯥ ꯌꯥꯝꯅ ꯇꯧꯕꯒꯦ ꯍꯥꯏꯕ ꯔꯤꯁꯔꯆꯔꯁꯤꯡꯅ ꯌꯦꯡꯁꯤꯟꯈꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯜꯖꯥꯏꯃꯔꯁ ꯗꯤꯖꯤꯁ ꯅꯠꯇ꯭ꯔꯒ ꯗꯤꯃꯦꯟꯁꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯦ ꯍꯥꯏꯕ ꯁ꯭ꯇꯗꯤ ꯑꯗꯨꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯕꯗꯤ ꯍꯛꯆꯥꯡ ꯐꯍꯟꯕꯇ ꯅꯠꯇꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯍꯦꯟꯒꯠꯂꯛꯏ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯃꯊꯧ ꯇꯥꯕꯒꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯅꯠꯇ꯭ꯔꯒ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯒ ꯗꯦꯃꯦꯟꯁꯤꯌꯥ ꯑꯃꯁꯨꯡ ꯑꯜꯖꯥꯏꯃꯔ ꯗꯤꯖꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯏ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯟ ꯖꯔꯅꯦꯜ ꯑꯣꯐ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯃꯦꯗꯤꯁꯤꯟꯗ ꯐꯣꯡꯂꯛꯄ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯂꯤ ꯁꯉꯥꯏꯒꯤ ꯃꯍꯨꯠꯇ ꯊꯥꯃꯤꯟ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯛꯄ ꯌꯥꯅꯤꯡꯗꯦ ꯐꯣꯔꯝ ꯁ꯭ꯇ꯭ꯔꯦꯠ ꯑꯦꯅꯤꯃꯦꯜ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯁꯛ ꯈꯪꯅꯔꯤꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯐ꯭ꯂꯣꯇꯤꯡ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯐꯪꯂꯤꯕ ꯁꯉꯥꯏꯕꯨ ꯊꯥꯃꯤꯟ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯛꯄ ꯌꯥꯅꯤꯡꯗꯦ ꯁꯉꯥꯏꯕꯨ ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯁꯟ 1972 MMN 2022ꯒꯤ Endangered Mammal of Indiaꯒꯤ ꯁꯦꯔꯤꯌꯜ ꯅꯝꯕꯔ 64ꯗ ꯃꯅꯤꯄꯨꯔ ꯕ꯭ꯂꯣ ꯑꯦꯊꯦꯔꯜ ꯗꯤꯌꯔ ꯁꯉꯥꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯕ꯭ꯔꯣ ꯑꯦꯊꯂꯔ ꯗꯤꯌꯔ ꯊꯥꯃꯤꯟ ꯍꯥꯏꯅ ꯌꯥꯎꯔꯤꯕꯁꯤ ꯑꯔꯥꯟꯕꯅꯤ ꯊꯥꯃꯤꯟ ꯍꯥꯏꯔꯤꯕ ꯁꯖꯤ ꯃꯈꯜ ꯑꯁꯤꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯗ ꯐꯪꯕ ꯁꯖꯤ ꯃꯈꯜ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯁꯣꯁꯤꯑꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟ ꯁꯉꯥꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁꯉꯥꯏꯒꯤ ꯁꯕ ꯁ꯭ꯄꯦꯁꯤꯁ ꯃꯈꯜ 3 ꯂꯩ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯕ꯭ꯔꯣ ꯑꯦꯊꯂꯔ ꯗꯤꯌꯔ ꯁꯉꯥꯏ ꯔꯤꯒꯚꯔꯁ LD ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯣ ꯑꯦꯊꯂꯔ ꯗꯤꯌꯔ ꯁꯉꯥꯏ ꯊꯥꯃꯤꯟ ꯔꯤꯒꯚꯁ LD ꯊꯥꯃꯤꯟ ꯃ꯭ꯌꯥꯟꯃꯥꯔ ꯕꯔꯃꯥ ꯑꯍꯨꯝꯁꯨꯕꯗ ꯔꯤꯒꯚꯁ LD ꯁꯥꯃꯦꯟꯁꯤꯁ ꯆꯥꯏꯅꯥꯒꯤ ꯀꯦꯝꯄꯣꯆꯤꯌꯥ ꯚꯤꯌꯦꯠꯅꯥꯝ ꯑꯃꯁꯨꯡ ꯍꯦꯅꯥꯝꯗ ꯐꯪꯕ ꯃꯈꯜ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯁꯕ ꯁ꯭ꯄꯦꯁꯤꯁ ꯃꯈꯜ 3ꯒꯤ ꯃꯃꯤꯡ ꯂꯩꯖꯩ ꯀꯟꯇ꯭ꯔꯤ ꯂꯩꯖꯩ ꯁꯉꯥꯏ 1838ꯇ ꯂꯦꯐꯇꯤꯅꯦꯟꯠ ꯅ ꯂꯧꯇꯥꯛꯀꯤ ꯈꯥ ꯊꯪꯕ ꯁꯔꯨꯛ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯊꯦꯡꯅꯔꯛꯄꯗꯒꯤ ꯁꯉꯥꯏꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯤꯡꯊꯥꯈꯤ ꯊꯥꯃꯤꯟ ꯑꯃꯁꯨꯡ ꯁꯥꯃꯦꯟꯁꯤꯁ ꯍꯥꯏꯔꯤꯕ ꯁꯖꯤ ꯃꯈꯜꯁꯤꯡ ꯑꯁꯤꯒ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯐꯪꯂꯤꯕ ꯁꯉꯥꯏ ꯑꯁꯤꯒ ꯈꯦꯟꯅꯕ ꯃꯑꯣꯡ ꯃꯇꯧ ꯂꯩ ꯃꯇꯧ ꯀꯔꯝꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯐꯪꯂꯤꯕ ꯁꯉꯥꯏꯕꯨ ꯊꯥꯃꯤꯟ ꯍꯥꯏꯅ ꯊꯣꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯁꯉꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕ꯭ꯔꯣ ꯑꯦꯊꯂꯔ ꯗꯤꯌꯔ ꯁꯉꯥꯏꯒꯤ ꯃꯍꯨꯠꯇ ꯊꯥꯃꯤꯟ ꯍꯥꯞꯆꯤꯟꯕꯤꯒꯅꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯁꯤꯟꯅꯒꯗꯧꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ ꯕꯤꯃꯣꯜ ꯍꯣꯡꯂꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯑꯑꯣꯟꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯤꯟꯅꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯔꯪꯒꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯁꯤ JN ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯗꯃ ꯁ꯭ꯔꯤ ꯋꯥꯔꯦꯞꯄ ꯅꯚꯒꯤ ꯅꯣꯡꯒꯥ ꯀꯨꯟꯁꯥꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯤꯌꯦꯇꯔ ꯃꯤꯔꯔꯅ ꯁꯤꯟꯗꯨꯅ ꯇꯥꯡꯀꯛ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯁ꯭ꯄꯤꯀꯔ ꯁꯩꯇꯕ꯭ꯔꯇ ꯑꯃꯁꯨꯡ MLA TA ꯁꯔꯨꯟ ꯀꯨꯃꯥꯔꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯔꯦꯞꯄ ꯅꯚꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝ ꯑꯃꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯔꯦꯞꯄ ꯅꯚꯒꯤ ꯐꯣꯇꯣꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MP ꯗꯥꯛꯇꯔ ꯔꯪꯒꯣꯝꯆꯥ ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯍꯥꯟꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯛꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯆꯠꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯆꯠꯅꯈꯤ ꯏꯪ 1891 ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯂꯥꯟꯒꯤ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯂꯃꯥꯕꯝ ꯀꯃꯜ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯌꯥꯎꯅ ꯑꯏꯕ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯤꯇꯔꯦꯆꯔ ꯑꯃ ꯁꯦꯝꯒꯠꯄ ꯍꯧꯔꯛꯈꯤ ꯂꯤꯇꯔꯦꯆꯔꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯔꯣꯝꯗ ꯂꯥꯛꯇꯨꯅ 1960ꯒꯤ ꯃꯇꯨꯡꯗ ꯌꯥꯋꯜꯒꯤ ꯏꯍꯧ ꯀꯌꯥ ꯀꯟꯈꯠꯂꯛꯈꯤ 1960ꯗꯒꯤ 1980ꯒꯤ ꯑꯉꯟꯕ ꯃꯇꯝ ꯐꯥꯎꯕ ꯃꯇꯝꯗꯨꯒꯤ ꯑꯏꯕꯁꯤꯡꯅ ꯈꯨꯟꯅꯥꯏꯗ ꯊꯣꯛꯂꯤꯕꯁꯤꯡ ꯊꯤꯌꯦꯇꯔ ꯑꯃꯗꯤ ꯑꯇꯩ ꯑꯥꯔꯠꯀꯤ ꯈꯨꯠꯊꯥꯡꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯄꯨꯈꯠꯂꯛꯈꯤ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯐꯤꯗꯥ ꯑꯃꯁꯨ ꯀꯟꯖꯅꯕ ꯍꯣꯠꯅꯈꯤ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯁꯛꯅꯥꯏꯔꯕ ꯀꯟꯍꯥꯏꯂꯥꯜ ꯔꯇꯟꯊꯤꯌꯥꯝ ꯁꯅꯈꯤꯌꯥ ꯏꯕꯣꯍꯣꯜ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯀꯅꯥꯅ ꯁꯤꯜꯍꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯣꯏꯔꯤ ꯍꯧꯔꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯁꯛ ꯎꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ MP ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ
ꯚꯦꯅꯦꯖꯨꯋꯦꯂꯥꯗꯒꯤ ꯊꯥꯎ ꯄꯨꯊꯣꯔꯛꯄ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯌꯨꯑꯦꯁꯅ ꯐꯥꯈ꯭ꯔꯦ꯫ ꯚꯦꯅꯦꯖꯨꯋꯦꯂꯥꯗꯒꯤ ꯊꯥꯎ ꯄꯨꯊꯣꯔꯛꯄ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯑꯃ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯐꯥꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯃꯊꯛꯇ ꯊꯝꯕ ꯑꯊꯤꯡꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯑꯗꯨ ꯐꯥꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯐꯤꯔꯥꯜ ꯊꯦꯠꯄ ꯖꯍꯥꯖ ꯑꯃ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯐꯥꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯃꯥꯟꯗꯅ ꯍꯥꯏꯈꯤ ꯌꯨꯑꯦꯁꯀꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯑꯗꯨ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯚꯦꯅꯦꯖꯨꯋꯦꯂꯥꯗꯒꯤ ꯊꯥꯎ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯝꯈꯤꯕ ꯑꯊꯤꯡꯕꯗꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤꯠ ꯍꯦꯒꯁꯦꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯑꯣꯠꯅꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥ ꯈꯛ ꯑꯣꯏꯔꯝꯒꯅꯤ ꯙꯤꯔꯦꯟ ꯃꯁꯥꯒꯤ ꯃꯣꯖꯥꯇꯤ ꯃꯤꯌꯥꯝꯗ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯕꯨ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯕ, ꯂꯦꯡ-ꯑꯣꯠꯄ ꯉꯝꯍꯟꯗꯕ ꯑꯃꯗꯤ ꯑꯣꯠ-ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯑꯁꯤ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥ ꯈꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯌꯥꯅ ꯆꯥꯛꯊꯥꯛ ꯍꯨꯜꯂꯒ ꯊꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯤ ꯑꯃꯁꯨꯡ ꯃꯤꯑꯣꯠ-ꯃꯤꯅꯩ ꯆꯠꯊꯔꯤ ꯍꯥꯏꯅ ꯌꯨ.ꯁꯦꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯀꯦ ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨ.ꯄꯤ.ꯑꯦꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛ ꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯆꯠꯊꯔꯛꯂꯤꯕ ꯆꯍꯤ 8 ꯈꯨꯟꯊꯥꯛꯄ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯨꯗꯨꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯔꯦꯂꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯋꯥꯏ ꯀꯦ ꯙꯤꯔꯦꯟꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯆꯪꯏ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯅꯥ ꯌꯥꯎꯁꯤꯟꯕꯒꯦ, ꯀꯅꯥꯅ ꯂꯣꯟꯅ ꯊꯨꯞꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ, ꯌꯦꯛꯅꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯠꯅꯅꯕ ꯃꯄꯥꯟꯗꯒꯤ ꯀꯜꯂꯕ ꯐꯣꯔꯁꯁꯤꯡꯅ ꯊꯑꯣꯏꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯕꯤꯃꯣꯜ ꯑꯃꯁꯨꯡ ꯕꯧꯅꯤꯕꯂꯥ ꯈꯨꯠ ꯊꯥꯔꯒꯅꯤ꯫ ꯊꯤꯡꯕꯥꯏꯖꯝ ꯕꯤꯃꯣꯜ ꯑꯃꯁꯨꯡ ꯋꯥꯡꯈꯦꯝ ꯕꯧꯅꯤꯕꯂꯥ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯈꯨꯠ ꯊꯥꯔꯒꯅꯤ ꯍꯥꯏꯅ ꯄꯤ.ꯗꯕ꯭ꯂꯤꯎ.ꯖꯤ ꯃꯥꯔꯛꯁꯤꯁꯠ ꯁꯦꯟꯇꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯅꯤꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯥꯔꯛꯁꯤꯁꯠ ꯗꯣꯛꯇ꯭ꯔꯤꯟꯗ ꯑꯆꯦꯠꯄ ꯌꯨꯝꯐꯝ ꯊꯣꯟꯗꯨꯅ ꯁꯥꯐꯣꯡꯂꯛꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯕꯦꯖ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯦꯟꯇꯤ-ꯄꯤꯄꯜ ꯑꯃꯗꯤ ꯑꯦꯟꯇꯤ-ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯂꯤꯆꯪꯁꯤꯟꯅ ꯁꯦꯟꯖꯥ-ꯊꯨꯝꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯏꯁꯪꯁꯤꯡꯗ ꯂꯩꯕ ꯐꯝꯅꯥꯏꯕ-ꯐꯝꯅꯥꯏꯕꯤ ꯃꯤꯁꯛꯁꯤꯡꯕꯨ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯕꯒꯤꯗꯃꯛ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯁꯦꯟꯖꯥ-ꯊꯨꯝꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯅ ꯂꯨꯞꯀꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯂꯨꯞꯄꯨ ꯁꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯂꯨꯞꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯨꯞ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯀꯌꯥꯔꯛ ꯍꯥꯏꯔꯕꯁꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ, ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯇꯣꯞꯄ ꯌꯥꯑꯣꯟꯂꯣꯏꯁꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯡꯅꯔꯛꯄ ꯂꯨꯞꯀꯤ ꯃꯔꯨꯑꯣꯏꯕ ꯊꯧꯄꯨꯕꯁꯤꯡꯕꯨ ꯐꯥꯅꯕ ꯁꯔꯧ ꯁꯤꯟꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯂꯨꯞꯀꯤ ꯄꯣꯃꯤꯠ ꯌꯥꯠꯅꯕ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯀꯣꯔ ꯀꯃꯤꯇꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯈꯨꯠ ꯊꯥꯅꯕꯒꯤꯗꯃꯛ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫ ꯂꯨꯞꯅ ꯃꯈꯥ ꯇꯥꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯏꯔꯩꯆꯥꯁꯤꯡꯅ ꯂꯨꯞꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫